Paujada Yumpum Uibamaru Ibapau Kharab de Dojari Navodaya selection test Yeithokle Navodaya Vidyalaya Samiti ki Makhataliba India ki NV singda 2021-22 academic session the class 6 ke admission taunanabagi selection test Lakliba April tarada pangtoknakhre aina Tourmbadu khudong chadaba kharada gi Yeithokle selection test asi Lakliba megi tang taraga tarukta pangtoknakhre Masina maram oiduna Navodaya Vidyalaya Samiti Silong region ki manungda leiba Manipur ki Navodaya punamaktasu selection test asi May taraga tarukta pangtoknakhre aina deputy commissioner ki serol amana haire India pumbagi national level da pangthokadaba selection test asi CBS ina sinduna pangthokadabane asiguma selection test asi hauzik India ki state kharada COVID-19 ki second wave hengkalakpa amari state kharada election pangthokpana chingba leibadagi yaithokibane selection test asi Mizoram Nagaland amasung Meghalaya gi oinadi June taraga mapandu oina pangthokane pangthokadaba selection test asi da Manipur da leiba Navodaya 11 की रजिस्टर तौरब माइरोई लिसिंग कुनगा मथोइरोमना सरुक यागने हाइरे अतोप पाउ अमदना याउसंग कुमै मफम क्याद पाक्सना पांथोकनाख्रे स्टेट सिददि स्पोर्ट्स रोमद माइ ओनसिनबा हेलकले लेबाक असिगी ख्वाइदगी मरु ओइबा कुमै अमुक ओइरिबा याउसंग होली मसुगी कोमै हाइरकसु खंगनाबा ममांगाइदगे पांथोकनादुना लाक्लिबा कुमै असिबा स्टेट असिदा सही खरा असिददि अहोंगबा लाक्तुना साना खोनबा मियंग खेना चंगबगी मामी ताबा उरे Masih damari lain apa sih namanya cangbi tu nana singbo sana khona pada thawai yahon tu na bayar kaya bat cinjak tegi laptop kanan apa khona ning bagi apa apa kaya miam na pangtok naragle state asi sports ki lamda power house ni hari basi yana mami sengan bagi kana basu lagi gane tongan ba lekai sing club sing loop kaya na sindra event kaya marong pangtok nage tau betul boleh ngak na thoki ba jatang COVID-19 laisat ki chana kangron sing ngak na chana bagi mami di tabu ute amarom da All Manipur Working Journalist Union Manipur Amjuna Sinduna Pangthokba 11 Journalist Sports Meet 2021 event kya galone na pangthokhe nakalamarom da sangka yumpum da Congress da Mioi Cameron BJP da chnglakkhre Khangabok Assembly Constituency ki manung chanalaiba sangka yumpum Karachi area ki polling number 35/26 tagi ana Congress party da Leirmba Mioi chani rop BJP Manipur Pradesh ki former Vice President Thoksom Jadumani ki miyeng bakhada BJP da ngarang Yaukre BJP Khangabok Mandal ki President Tourmba Kumban amade BJP Manipur Pradesh ki former Vice President Thoksom Jadumani na lusingduna ngarang BJP da nongna yaurakrabasing aduba taramna ogladuna BJP ki lengan fi amadi tupi uptana ikai khomna ba utke thoramadu da TS Jadumani na aikibada mamang da palamba lengak adugi lusingliba o ibubina Khangabok asi Khangabok AC asida sangai umpam asida thabak mayam amat tawram medi haiba amadu tawramdre Mamangi Leingakki CM oikiba AC asidam haki imung sing misingbo board lehenduna MLA oiriba khudingbak sangai umpam miyamgi khudol singni hairaduna miyamna pikiba khudol sing adugi henglaga singthapa yaba khuthinba yaba thabakti amadada toramdana mi amaga nungsi handana bagi thabak oina tawduna leiramle aike nauna BJP da jaruklaba singbo taramna opagi thoram aduda lakadoriba sahi lising ani kuni thoigi General election da TS Jadumani bo BJP ki maipakba candidate amu oina thakatpada amato oiba thodang loba aina warep nasu warep su lokhi aire panbaya badi AC asigi sangayum pam polling number 35/28 ki hanagi Congress ki leader oiramba worker cameron amusu tha asigi tang kunma panda TS Jadumani ki biyak makada BJP da nauna yaurkhebat laikhrabani aire thabak macha tawriba karmachari sing hingna hatpi baka chammanare Thabuk macha tawjariba karmachari sing hingna hatpi baka chammanare aina the Joint Coordinating Committee of PWD Manipur ki President T Tikendrajit na thador pacherol amana haire cherol asina makha taraklibadi Public Works Department Workers Casual Master Role amri homeguard employee khudimaki haukiba sahi lising ani kun ki November December amri sahi asege January thagi talab Works Minister na PB gani either Secretariat file process pomloi loiraga Finance Minister yauraba matamda Deputy CM Finance Minister na paisa laite hairakle PW Department ki higher authority singnati paisa lai haiduna talab thagatlaga kumja lising ani kunmathoi January ki paisa laite haibiriba asi thabak macha tawjaba karmachari aikhoipo hingna harpibaga chapmanare masi mari leinaba authority na sengdokpio amaromda Engineering Department mari ki manungda Water Resource Department MID Public Health Engineering Department singide Workers Casual Master Rolling singe Master Role singe pending pay amada laite PWD Department asi khaktani pay pidribasi arana hauzik matamda
master role casual ki daily wages rebate tawagi matam yauraba phawada tawidaba asigi matang de labor minister ki puning chingchinjari aire makha tarakpa atopa pau amadana pung kunmari ki manung da laibak asida covid layong utlaba anaba lising umdraga ni thoi ena thengnare apunba anaba crore 1.22 hele laibak asida covid ki ani suba wave jauna anoba mutant variant sandorak padagi nungnang bapok laba marakta haukiba pung kunmari da nauna corona virus ki layong uthoklaba anaba lising umdraga ni thoi sahung kuntra thengna duna nongma khakta da khwaidagi anaba masing yamna thengnaba sahi asigi ahan banamit oire anaba masing chu crore 1.22 hena laire haire laicharasin hena sokalaba state Maharashtra da lising kuntraga mapan changwani fuga mare Chhattisgarh da lising mari changwa homfuga homdoi amati Karnataka da chamri nongnam hai paklaba anaba thengnare aine health minister na thadorak padata da ulle hariba pungkun mari asigi manungda Maharashtra da chanini fuga homdoi Punjab da jangkai banga Chhattisgarh da kuntraga mapan Karnataka da kuntaruk Tamil Nadu da taraga mapan laichat asina maram waraka leibak asida punna anaba chamri yangkai mapan chiduna laichat asi sandorakpa haurukpadagi hausuk phabada sekiba apanba masing 1.62 lakh yaure leibak asida pung kunmari gi manungda mioi lising nifu chawm nifu marfu kani thoi pagalaktuna pin punna crore 1.15 laichat asida lekana bangamkhre leibak asida laichat asina napa mioi ihan hana thengna kibudo mamang chahi January kuntra dani haujikti laichat asina henchana sokalaba malemgi ahum suba leibak oine United States aduga Brazil ki mathangda leire Maragashida COVID-19 common control room gi cherhut amagi matungina haukiba pung kunmari da thawna positive oirakiba nupi manga yauna nupa ani punna mioi taret general population kini aduga ani na CAF person singne general population da thengna kiba mioi manga de Imphal West district ki ngaktani aire state asida ngarang tika thakiba mioi chahum taraga humdoi aduga tharaga punna lising marfuga taruk chumna ni fumari chokre makoi ki manung de lising kunthra mathoi chatruk chumna adidi healthcare worker singne aire Tamil Nadu ki Mafam kharada April tha Loidrifaiba Lockdown thamkhre laibak asigi tongan ba state kharada coronavirus ki laichat anirak suba oina akan ba saithing pirakliba aduba tingnana ba khona bagi pandamda Tamil Nadu government state adugi Mafam amba April tha Loidrifaiba Lockdown thamkhre aire lockdown manung dam yamna tangai fadana chataba yadaba thabak chalabasu social distancing ka chanaba amadi face mask matam chubada sinana ba state health department ki bakidagi khangalakle anirak suba oina lebak asida COVID-19 akan ba saithing pirakhiba asida Tamil Nadu su ama ore Maharashtra da COVID-19 laina laichat na khwaidagi hena saithing pire madugi matung Tamil Nadu su COVID-19 ki saithing phangba aurakle Tamil Nadu da pangthokliba assembly election gi oina anoba chana kanglon semdrabasu government na COVID-19 ka mari lainana semkiba SOP sing ngangna chana ba mari laina basinda khangalagle haukiba pung kunmari da Tamil Nadu da COVID-19 ki anoba case lising ani chomni fugani thoi thengnake aduga laina laichat asina maram oiraga ariba matam asida mioi taraga taruk siange state adu da thengna kiba apunba case lising ani chomni fugani thoi manungda state capital Chennai khakta dagi covid ki case charipan humdraga mari yaure aroiba da content sing asigi maroiba pau khara asiba pau tamjariba manipur local news YouTube channel amadi Facebook page asidagi yenbir pupnamak puthaga chari channel asina tamda kanarabadi subscribe to video subscribe to biramodoina like and share to su kawi gun pupnamak po amakana thaga chari